meeting su tau ngamdre pilang kali kada program amat ka su jaw ngamdre jaw da ba ngam da ba sungai da ba jam lai ni ai gi jung gi condition jam hong chadre aduna ai hana di ai di jam chen ba jam pam jei संस्था ना ये कोई जुंगी प्रॉब्लम लाइक त्रिंदा दिया जम चला में जिद्दी अंदर बनी ना आई करीम तो हम दे जुंगी की बाजार को थोपरे यही तेरे निपान चुजा ले जुंदा तुम ले आई निपास मसांग हम दना ले दी ये मोन पिशु इशु चाहिए नहीं हम सुबह में तुम दिखे कितनी है नहीं जाग रहे दना आई ना कितनी है माँ पी रहा ये मोन से ही ना ले दी आई सूरज का बोको बच्चा लिखनी आई से अम्मी से जो एक महीना फंबा कम दे चट्टा कट्टा इंगों दा जाम आ जाए आई रेस्ट तो ना ले लगा इसा से जाम नुंगाए जुंगी प्रॉब्लम में हम सिगा आई संस्था सिंग जिसे ने आई जाओ कम ड्रेस नुंगाए दे जुम दा मतम पुना मग निंजली इचे वो इंदो जाओ यार बेटा पुना मग निंजली आई तादो कोनो माली वो तादो कोनो दरो इंगाले तो फोन तोरी कमाई तो विनो को लिनो ना किंतु चप्पा दिंगम जादे नहन बिला नुमितिसु आई दुम मोबाइल दा जेंगे को इचे उनाई क्या माई नुक्सी अजा कनो makan tu itu nama gunanya matam sina kaina ijung sigana ne ai problem yam sigai karing ta to bangam jade secretary wari su padobi ma lawradi adugi jendo gi hin to bang thutai aduna secretary si ai nadi ngamjar roi oi ai dum member na dum lejar gai jaha program do ai ngamaga laturi jau duri mi ai di pura padobi ma leira di padobi thabak tautai अदु भी पदो भी दे इंशा की नते में आम की नहीं ऐसी सुपुन तौर में आई जम पाम जाई संस्था तो बाई से दुम नुंगाई बनी तौरी से कोई किसी पैसा फंग बनाते ईशा ना पाम जावे चली मी खोली मी ईशा की पॉकेट की पैसा उदो उदो ना कोई चली मी अदु के नि मी सिंग जा हंग दिए ऐसी मीटिंग जैसी हाय रसु है पैसा सु पाम दे काना सु काना दे चलो ये दु अदा फंग बता रही ई दि म्याम ठोकले आई ना वजी करी हम पैसा फंग है ऐसी आई वजी का कोई की वजह कनो लेते चेयरमैन मा लेबा मतम दा क्या फैसिलिटी पिरमे फैसिलिटी पिबा मतम ओली माइ मसी सुमा गसे मी आई दिने फमन बबी बंगा मोरा दुम दा कंडीशन नि आबा फैसिलिटी तो फंगदा बनी ना कना गुबा मी am ta oi ngasi mi mairagi oi mi si mokom da meeting am ta jasi aku yani jasi ai je ngamoro du dio da ne du ba su me am phang mi ai je phang ba gi tani khalli je সংস্থা ai do সংস্থা jodi matak ti ka ba khoi na pam je yana সংস্থা sing tauri ba tani aba aduna puna mokti mana de do aduna hoi di pamjei kintu ai di pamjei pamba tu kedoni hoi nu pa su ana di pupu jalame matam puna mokta ma su pamung dau ju ji ai ngasi sitam thamna lai ji ai sigan lai bam chabam kang re adu mok su ngasi si ai chakani ko imon che khalli mi ai nu pa da nang na ne tu minna ngasi lai umra jam ke no to ro nu kamung da kaim to ro nu na unda mapantu kada bakot kada su ja da hawar su nang ma no to ro ai ngasi tane ai ngasi mi puna mok da una la tu mi ngasi che ro na indo cha puna mok ai ngasi unani nge do ngasi no mi se ai na ja hawar su ai ngasi cha nu pa su mo su le hori ai na ben noi ngasi lai bani na ai ngasi de gai ipu su eno to re masa ngam de ta re ai 11 Desember no mi tu ga adu kaka kami ni na mo wari to re ai loga ibo no pita wari to bina ko ni romi wajah tu po sumai naman tari ay niya ay ni loga masuk may mamada wari tawre sisi ay mo di chalu re hangba ako ni ay bucet pangamdri ni jum siya thadok na chat pangamdri ni ay mama nung majasi ay na ay patadum chat pa di mo ay ngam daba ngasi no mi siya ay na banoy di jum dalay bani na ngasi ay jaha wala su ngasi din siya ay kaya kaya latur ko niya ay ngasi wajah ay manal chat di mo danungay ti phone to bro kasu nungay tre aduni wari di kadoni aduna ne ai di secretary post ai di kano to bading morai problem siga problem na to oi ai dung mai raji ai thado panate jam nungsi pamje su kona to na la bani na nungsi dara ne nungsi jai nungsi rasu podo bidi ai di lo bading morai ai gi jungi condition gi matung daga oi mi am ga di ai matam puna mokda kon khangde kai khangde dung mai di pam bani na dung jaw do ro bani mon chei mungda le rasu le bam chabam di khangda bani na oi dung jaw jaba ko bani na ne aduna secretary post jaha ma malauja su ai dine nungai jai aduna kari dino secretary do jaw dra bani na ngasi su jaha meeting ma to botare su call to duri se kanana to duri tanu amati ma thota bani na duna ai na di ngam dre ngasi nu mi jai meeting ma to duri si su wari bune ai di matam gi su ma thota ngasi nu mi se to duri puna mana du ko ma do engon da di ngam ja da ba
ꯑꯗꯨꯅꯅꯦ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯨꯔꯨꯝꯃꯒ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯃꯌꯥꯝ ꯀꯅꯥꯝꯁꯨ ꯋꯥꯔꯧꯕ ꯀꯩꯅꯣ ꯂꯩꯇꯦ ꯑꯩꯗꯤꯅꯦ ꯀꯩꯁꯨ ꯋꯥꯔꯧꯗꯦ ꯑꯩꯅ ꯌꯨꯝꯒꯤ ꯀꯣꯟꯗꯤꯁꯟꯁꯤꯒ ꯑꯩꯅꯅꯦ ꯊꯥꯗꯣꯛꯄꯒꯤ ꯑꯩ ꯍꯥꯏꯔꯤꯃꯤ ꯑꯩ ꯊꯥꯗꯣꯛꯄ ꯅꯣꯡꯉꯥꯜꯂꯤꯗꯁꯨ ꯍꯥꯏꯔꯤꯃꯤ ꯑꯩꯗꯤ ꯉꯝꯗ꯭ꯔꯦ ꯅꯣꯏꯅ ꯃꯤꯇꯤꯡ ꯀꯧꯔꯁꯨ ꯑꯩꯅꯅꯦ ꯃꯤꯇꯤꯡꯗ ꯑꯩꯇ ꯉꯝꯃꯣꯏꯅꯦ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯅꯦ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯎꯅꯤꯡꯉꯦ ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯃꯤ ꯑꯩ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯌꯥꯝꯁꯤ ꯎꯅꯗꯕ ꯑꯗꯨꯅꯅꯦ ꯑꯗꯨ ꯍꯥꯏꯔꯒ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯑꯇꯩ ꯀꯔꯤꯝ ꯍꯥꯏꯗꯦ ꯕꯣꯔꯈꯣꯂꯥ ꯂꯝꯗꯝꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯡꯂꯦꯝ ꯔꯨꯃꯤ ꯁꯤꯡꯍꯣ ꯕꯣꯔꯈꯣꯂꯥ ꯆꯥꯟꯄꯨꯔꯒꯤ ꯃꯥꯅ ꯍꯟꯗꯛ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯜ ꯃꯦꯗꯜ ꯐꯪꯉꯕ 29 ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜ ꯊꯥꯡ ꯇꯥꯒꯤ ꯆꯦꯝꯄꯤꯌꯟꯗ ꯐꯪꯉꯕ ꯏꯕꯦꯝ ꯑꯁꯤ ꯑꯩꯈꯣꯏꯒ ꯂꯝꯗꯝꯁꯤꯒꯤ ꯅꯨꯡꯁꯤꯖꯕ ꯀꯣꯏꯂꯥꯅꯤ ꯒ꯭ꯔꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯏꯃꯥꯁꯤꯡꯅ ꯃꯥꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯁꯤꯃꯥꯏ ꯂꯧꯖꯒꯦ All Assam Manipuri Women's Maira Paibi Coordination Committee Borkla Sub Division ki nasi bifam asi dabi ko mofu ya kan lojaraga nasi ekoi Borkla ki thone sautlu ninga roba ngang Jangle Rumina mahaki thangta championship da 23 ki national award gold medals ne phangdo awa nungai phungdo koina mahaki akoi gi nungai bu phungdo ki warol asi pajari warol asi ekoi Koilani Gram Maira Magi Degi Tamjabani. All Assam Manipuri Women's Maira Paibi Coordination Committee Borkhola Koilani Gram Masa. Nungaiba Pungdo Pakudo. Borkhola Kamar Bongi Janglem Chanu Rumi Singhana Srinagar da Pangpokpa Kun Mapan Super Junior National Thangta Championship 2023 in the Saruk Jaruduna Nupiki 70 kg Punabada Amashuba Shanagi Takaman Panguna Mai Palaki Amasum Haraungai Mapau Nixing Kudol Kamduna Pundogli Matangasu Mai Papiu Mukha Mulam Guru Rokipa Hayusi Kaubigan Hajaraga Kudol Tamliva Singh Koilanigram Maira Paibi Singh Borkhola Zaita Tarahundoi Ama 2024 Kuak pubi mayam da Masan da kena da pira Cese Hello, lady by my go 5 pun mungkin mapam da ay naman na phone jari Tanggap yung subanda Ichadina mapanda tha mapamda sanaga chatuna ngasi phawda chatuna khoi khiding magta mai pak tuna lai aduna mathangda su amana mai pak ko bo onna ma kuna ma from Bawangan sing yam phajana mairagi maramda phajana ngang khare thurona haini haisu aisu leita malai thale aisu yam haijade ngang basu ko mayamna aisu toina haita baingona su moina garbon gi president ka hapchandana aisu Jam haita aisu thole ni ai jam hai banate mairaji thoini he nai su jawramde angang sing hona ba yung mon hona ba madi rajniti de kabo kabo changaga sum lairamade khangawdana moina imonda Masih cingjan beda ko aisu khun thungna khoi bi udhapon ge lairiba khun mayam siba aisu semba ngamde sigi mana committee ko aisu akhoi secretary dai ni haijaning se akhoi ge central committee dage akhoi udhapon sub division da kana kana khun kayam lairam ge siba ai phajana khande khun thungna jo aisu chatri ado aisu khun thungna khoi ge annual conference mamangda khun thungna jam tang chaningi kai gumba interest leiba khun loraga di Asi joy secretary da thamjaninge masu achin ba ma khoi se khar gara ni ti da jawune na jum dei thokna ba ngam ba ngata adu ara su achin ba kai thoga phampur ra bane na si masu li samatang de lawai na ya haininge khoi secretary santona da aduga mathangi sina khoi gi udhar bu Borkhola gi committee sem ba nai jang se yam phajana sembiu isor ke bad ge khoi sonda darbar ga lan ga ma da thopi rakta ba khoi sing se ma ta thuksa ba Manipur kambu da wi ma khoi thok ba ngam ga dro Adu su ngamgada bu sumande adu thona so khoi siga laigada bu sumande thopi rakta ba adu khoi khwai da ge han bai hai jeni se khoi gi ma sing khoi yun pu ban pi sing de khoi gi mung manu lo san bai chai su warak pa khoi khwai da gi ma thau ni khoi hu ji gi ni pi ma sa sing ni pa ma sa sing warak pa jat bi jan ma pa marang nai da na
ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯏꯃꯥꯁꯤꯡꯁꯦ ꯆꯤꯡꯊꯣꯛꯄ ꯀꯟꯊꯣꯛꯄ ꯂꯥꯟ ꯊꯨꯝꯁꯦ ꯑꯃꯠꯇ ꯑꯩꯈꯣꯏꯗ ꯊꯣꯛꯍꯟꯕꯤꯗꯕ ꯏꯃꯥꯁꯤꯡ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯐꯖꯅ ꯇꯧꯕꯤꯕ ꯑꯁꯤ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯃꯩꯔꯥꯅ ꯃꯥꯒꯤ ꯄꯋꯥꯔ ꯑꯦꯟ ꯐꯪꯁꯟ ꯃꯥꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯃꯩꯔꯥꯅ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯈꯪꯕꯤ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯤꯝ ꯃꯈꯥꯗ ꯑꯩꯈꯣꯏ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯇꯧꯔꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯄꯣꯟꯇꯦ ꯑꯩꯈꯣꯏꯒꯤ ꯕꯧ ꯌꯥꯎꯅꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯉꯜꯂꯤꯉꯩꯗ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯦ ꯅꯧꯅ ꯑꯩꯈꯣꯏ ꯑꯁꯥꯝꯁꯤꯗ ꯑꯩꯈꯣꯏ ꯕꯣꯔꯥꯛ ꯚꯦꯂꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯉꯟꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯈꯣꯏ ꯇꯧꯖꯔꯛꯏ ꯍꯧꯖꯤꯛꯐꯥꯎꯁꯨ ꯆꯠꯂꯤ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯄꯤꯔꯒ ꯅꯨꯄꯤꯁꯤꯡꯁꯦ ꯄꯨꯟꯍꯟꯕ ꯈꯨꯗꯣꯡꯆꯥꯕ ꯔꯥꯖꯅꯤꯇꯤ ꯏꯂꯦꯛꯁꯟ ꯃꯇꯝ ꯌꯧꯔ ꯁꯤꯖꯤꯟꯅꯕꯒꯤ ꯍꯥꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯀꯣ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯄꯤꯗꯅ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯃꯆꯥꯁꯤꯡꯁꯤꯒ ꯑꯩꯅ ꯊꯝꯖꯅꯤꯡꯉꯦ ꯆꯨꯝꯕꯔꯥ ꯂꯥꯟꯕꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕꯒꯤꯗꯃꯛꯇꯅꯤ ꯃꯔꯛ ꯃꯔꯛꯇ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯨꯟ ꯃꯆꯥꯁꯤꯡꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯃꯔꯝ ꯀꯨꯏꯁ ꯀꯣꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯩꯔꯥꯅ ꯈꯨꯟ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯃꯆꯥ ꯃꯆꯥ ꯑꯃꯃꯝ ꯄꯥꯡꯊꯣꯛꯑꯒ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯩꯔꯥꯁꯦ ꯂꯩ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯕꯁꯦ ꯐꯖꯕ꯭ꯔꯥ ꯑꯁꯤ ꯑꯩ 12 ꯗꯤꯁꯦꯝꯕꯔ ꯌꯧꯔꯒꯗꯤ ꯑꯃꯨꯛ ꯇꯧꯔꯅꯤ ꯃꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯥꯎꯔꯅꯤ ꯑꯃꯨꯛ ꯃꯩꯔꯥꯅꯦ ꯃꯔꯛꯁꯦ ꯑꯃꯨꯛ ꯁꯦꯝꯒꯠ ꯁꯥꯒꯠꯂ ꯑꯃꯨꯛ ꯇꯨꯝꯍꯜꯂꯤ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦꯕ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯁꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯆꯥ ꯁꯥꯟꯅꯕ ꯈꯪꯗꯦ ꯀꯨꯏꯁ ꯀꯣꯝꯄꯤꯇꯤꯁꯟ ꯈꯪꯗꯦ ꯃꯔꯛ ꯃꯔꯛꯇ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯩꯔꯥꯁꯤꯅ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯔꯥꯏꯖ ꯄꯤꯗ꯭ꯔꯁꯨ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯏꯟꯈꯠꯄ ꯑꯩꯈꯣꯏ ꯎꯊꯥꯕꯣꯟꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅꯕꯨ ꯁꯣꯠꯊꯔꯦ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯈꯜꯂꯒ ꯁꯨꯝ ꯅꯤꯡꯗ ꯂꯩ ꯁꯣꯝꯗ ꯂꯛꯈꯤꯄꯨꯔ ꯁꯣꯝꯗ ꯀꯥꯗꯤ ꯌꯥꯝ ꯆꯥꯎꯈꯠꯅꯔꯦ ꯁꯨꯅꯥꯏ ꯂꯛꯈꯤꯄꯨꯔꯗ ꯑꯩꯈꯣꯏ ꯎꯊꯥꯕꯣꯟꯁꯦ ꯌꯥꯝ ꯇꯨꯡꯅ ꯂꯩꯔꯦ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯈꯟꯕꯗ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯃꯆꯥꯁꯤꯡꯁꯦ ꯇꯧꯕ ꯐꯖꯕ꯭ꯔꯥ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯑꯁꯤ ꯃꯇꯨꯡ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯗꯤ ꯈꯪꯗꯦꯀꯣ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯕꯅꯤ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯕꯣꯔꯈꯂꯥ ꯗꯤꯕꯤꯖꯟꯒꯤꯁꯨ ꯐꯖꯅ ꯁꯦꯝꯃꯒ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯃꯊꯧ ꯇꯥꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯀꯣꯃꯤꯇꯤꯒ ꯑꯩꯈꯣই ꯃꯔꯤ ꯊꯝꯅꯔꯒ ꯏꯆꯦ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯗꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯁꯨ ꯄꯥꯡꯉꯛꯀꯅꯤ ꯍꯦꯟꯅ ꯆꯥꯎꯕ ꯁꯕ ꯗꯤꯕꯤꯖꯟ ꯈꯨꯟ ꯃꯌꯥꯝ ꯑꯃꯁꯨ ꯍꯦꯟꯅꯕꯨ ꯈꯨꯟ ꯌꯥꯝꯃꯤ ꯁꯣꯝꯗꯅ ꯍꯦꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯋꯥꯏ ꯌꯥꯎꯕꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯂꯥꯛꯏꯕ ꯃꯌꯥꯝ ꯄꯤꯉꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯨꯔꯨꯝꯖꯔꯒ ꯀꯥꯟꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯗ ꯋꯥ ꯑꯃꯇꯪꯒ ꯊꯝꯖꯅꯤꯡꯗꯅ ꯑꯩꯁꯦ ꯑꯃꯨꯛꯀ ꯍꯧꯒꯠꯂꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯕꯣꯔꯈꯣꯂꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯑꯣꯖꯥꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯃꯥ ꯏꯕꯦꯟꯗ ꯋꯥꯍꯩ ꯑꯃꯇꯪꯒ ꯑꯩꯅ ꯅꯤꯡꯁꯤꯡꯖꯅꯤꯡꯉꯤ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯔꯕ ꯇꯥꯝꯐꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯍꯧꯒꯠꯂꯛꯄ ꯌꯪ ꯂꯥꯎꯈꯠꯂꯛꯄ ꯆꯍꯤ 15, 14, 13 ꯁꯨꯃꯥꯏꯅ ꯁꯨꯕ ꯑꯉꯥꯡꯁꯦ ꯑꯇꯣꯞꯄ ꯀꯥꯡꯕꯨꯗ ꯃꯌꯥꯝ ꯑꯃ ꯑꯁꯤꯒꯨꯝꯕꯁꯤ ꯃꯌꯥꯝ ꯑꯃ ꯍꯟꯗꯛ ꯂꯥꯛꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯕꯤꯗꯨꯔꯥꯅꯤꯅꯗꯤ ꯍꯥꯏꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥꯁꯦ ꯍꯦꯛ ꯇꯨꯝꯃꯦ ꯑꯩꯗꯤ ꯅꯣꯡꯃꯐꯥꯎ ꯇꯨꯝꯗꯦ ꯍꯥꯏꯁꯦ ꯅꯨꯡꯇꯤꯒꯤ ꯅꯣꯡꯃꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ 2 ngasisu ay horen sanda da mo ka chator mi saw pura asi main daw na ay ngasi si nupi lan loy badagi ngasi bhaw cha ay pothaba phamdri aduga mayam imai bian di ko kun khuding gi di asum masi dum leramani aduga ai khoi di khara makok oru bai khoi sia ngahak ta jum da pothaba phangde nong ma da meeting ani khangde ama khangde si nong ta lek khidraban adura hayeng su lei hangchit su lei meeting se masina aina mayam da aina thamjaningi se kari no ai habada ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯗ ꯑꯇꯣꯞꯄ ꯖꯥꯇꯤꯒ ꯍꯦꯛ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯁꯤ ꯑꯩꯈꯣꯏ ꯁꯕ ꯗꯤꯕꯤꯖꯟ ꯄꯨꯝꯅꯃꯛꯁꯦ ꯄꯨꯟꯁꯜꯂꯒ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯇꯧꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯏꯄꯟꯗꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯗꯕ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯑꯦꯋꯥꯔꯅꯦꯁ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯁꯦ ꯈꯟꯅꯕꯗꯤ ꯑꯣꯖꯥꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯇꯥꯟꯅꯔꯒ ꯊꯕꯛꯅ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯒꯗꯕꯅꯤ ꯑꯣꯖꯥꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯆꯠꯀꯅꯤ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯄꯣꯠꯇꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯔꯁꯅꯨ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯆꯠꯀꯅꯤ ꯀꯔꯝꯍꯥꯏꯅ ꯂꯝꯕꯤꯁꯦ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯀꯌꯥ ꯈꯪꯕ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯦ ꯑꯗꯨꯅ ꯑꯩꯅ ꯑꯣꯖꯥꯁꯤꯡ ꯉꯁꯤ ꯇꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯟꯗꯛꯇꯁꯨ 3-4ꯅꯤ ꯊꯣꯛꯏꯁꯦ ꯑꯇꯣꯞꯄ ꯀꯥꯡꯕꯨꯗ ꯃꯌꯨꯝ ꯄꯥꯟꯕ ꯑꯇꯣꯞꯄ ꯀꯥꯡꯕꯨꯒ ꯀ꯭ꯔꯥꯏꯝ ꯊꯣꯛꯄ
ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯤꯄꯥꯅꯗꯤ ꯅꯤꯄꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯗꯤ ꯌꯥꯒꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯇꯧꯔꯒ ꯁꯤꯜ ꯂꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯑꯃꯒꯨꯝꯕ ꯋꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯂꯤꯗꯔꯁꯤꯡ ꯗ ꯑꯦꯋꯥꯔꯅꯦꯁ ꯑꯃꯃꯝ ꯇꯧꯍꯟꯕꯁꯦ ꯁꯤꯟꯕꯗꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯤꯟꯕ ꯇꯥꯏ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯀꯣꯂꯦꯖꯀꯤ ꯑꯣꯏꯔꯣ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯔꯣ ꯁꯥꯇ꯭ꯔꯤꯁꯤꯡꯁꯦ ꯁꯥꯇ꯭ꯔ ꯅꯠꯇꯦ ꯁꯥꯇ꯭ꯔꯤꯁꯤꯡꯁꯦ ꯀꯧꯈꯠꯂꯒ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯄꯤꯕ ꯃꯁꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯦ ꯀꯣꯛꯁꯦ ꯆꯤꯛꯏ ꯀꯗꯣꯟꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕꯁꯦ ꯅꯍꯥꯟꯃꯛꯇꯁꯨ ꯑꯅꯤꯅꯤ ꯊꯣꯛꯏꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯣꯖꯥꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯂꯣꯏꯅꯅ ꯇꯥꯟꯅꯗ꯭ꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯋꯥꯔꯤ ꯋꯥꯈꯣꯡꯁꯦ ꯏꯄꯟꯅꯗꯤ ꯑꯣꯖꯥꯁꯤꯡ ꯑꯍꯜ ꯂꯃꯟꯅꯗꯤ ꯇꯧꯕ ꯌꯥꯗꯕ ꯍꯥꯏꯗꯤ ꯅꯨꯄꯤ ꯃꯆꯥꯗ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯈꯔ ꯊꯝꯒꯗꯕꯁꯦ ꯅꯨꯄꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯟꯗꯕ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯒꯁꯨ ꯑꯩꯅ ꯑꯣꯖꯥꯁꯤꯡꯗꯒꯤ ꯑꯦꯗꯚꯥꯏꯁ ꯈꯔ ꯂꯧꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯉꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕꯤ ꯑꯣꯖꯥꯁꯤꯡ ꯑꯣꯖꯥ ꯅꯨꯄꯤꯁꯤꯡ ꯂꯤꯗꯔꯁꯤꯡꯗ मसीगी प्रोग्राम से कोई पैसा लेत्रसु मोय ओजासिंग अहलमन हाय कोई पैसा लेते अइना हायबा मसीगी प्रोग्राम तौदोय कोई मैरा पाई पैसा लेते कोई मैरा पाई पैसा लेते बा नाम लेते कोई खायरा तौबनेबा सही खुदिंगी खायरा गा तौबनी अदुना कोई मैरा पाई बिगी ओइबा पैसा लेते तोंगाना अदु मोय हाय ओजासिंग अहलमन कोई दा हायले पैसा दो खाइबिरो ओ कोई पिजगे मसीगी अवेयरनेस सिदि तौदबा याद्रबनी अखोगी नुपी मचा मांगछल्लकबने हेंजल्ले असागी चाही तरा मंगा तरा तरुकी मनुंग सिदी मोसी मकोकता असागी मोगी अखोगी वाखन से ताद्रिबा ngang na taniaba aduna onna tainaba lambi da mayam chatba masi अखोइना मोइदा अखोइ होल अमा लौरगा ओजाचिंग निपाचिंग याउदना अखोइ नुपी ngakta मोइदा तानागदा मसी गक ai mayam da thamjaningi masi ओजाचिंग अहलमनसिंग नसु अखोइदा मैरा पाइबिना करी थबक लौखटकनी करी सजेशन तौगनी हाबदो मसिंग खक आई मयामदा आई निसिंगजरी दो मयामना अखोइदा करी तौबा याय हाबदो एडवाइस पिबिउ मसि हायरगा आईगी वाखरसे एटेंशन जरी अइना हायगदबा वही असिदि नसी मैरा पाइबिगी मतम खुदिमक्ता मैरा पाइबि अखोइ बरखला साबिसरना याम सतिना खरा सोंथै हाइसे असिंग ताबदा वखल नुंगाइबे हाइबदि अदुनते नुंगाइते हाइबदि अदुनते मतंदुदा आइसु सेंट्रल कमिटी सेंबा मतंदा स्वदेशी स्कूल दा तौगी कमिटी से सेमखि मरक्ता सुमाना खरा अयासु अयहाकना खरा अतोपदा कैनोगी बदै अय मैरासे तसिंग हाइबदा अय खरा हापखि मैं इथननासु चप्पा मतम खुदिमक्ता जारक्ते हाइरुबदा अस काना पोरनते अकोइ आइगे खुनिगी दुसु जारंतलादा ओजसु आइना हाइरि अदुना अकोइ अहानबदा नुपि ओबे कांगु सिंजे पुनमा इमाइदोनि पुनमसे अमत्त ओइबे वाखल जहाना पुनमा चप मानागदनि अमत्त वाखल से अमत्त ओइद्रदि अकोइ कसुमा थबक तौबा ngamoi यूनिटी अमत्त ओइबे मथौताय आइना मफम खरमक्ता चप्पा मतमदा जसी मैरा थुसी जसी आंगांग सिंगना सुमाइना तौरिसे मितना उडगा नुगाइते आइगी चाना कैनो मी मिचा मचाना कैनो असेंबा हाइरोदि जारोंतलादा हंदा खरनी तोंतो खरा ताबदा इनोदा सुमा यामना हाय करी माय तौसे अखोइ मैरा से अखो फजन कैनो तौसिएना आइना दुदा हाइगी चुमी अखोइ मैरा से सप्ताहदा अमुक्तम उरसु जारोंतला से करिगिनो अखोइ मैराना हंतना लेदुइसे मतंदुदा अखोइना दिसि बिस्किट तादो तादोरा मकादोना हाइगिबा चुमी आइहा इसानासु जाउरमी जाउमादे भेनार फास्ट पुरागा इसु जाउरमीनी अखोइना दिसियो बिस्तै ऑफिस दा चला कंप्यूटर थुगाइ बता अखोइ मतंदुदा की बिदे दुदा अखोइ लैसाबि होइना लेइरि तुकोदा
ꯑꯁꯦꯡꯕ ꯍꯥꯏꯔꯨꯕꯗ ꯉꯁꯤ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯊꯧꯅꯥ ꯂꯩꯕ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯏꯁꯥꯅꯁꯨ ꯏꯁꯥ ꯊꯥꯒꯠꯆꯔꯤ ꯃꯇꯝꯗꯨꯗ ꯂꯥꯟꯁꯦ ꯃꯌꯥꯝ ꯐꯪꯅꯒꯔꯦ ꯁꯨꯃꯥꯏꯅ ꯃꯤꯇꯩꯒꯤ ꯑꯩꯈꯣꯏ ꯇꯨꯀꯣꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥꯅꯇ ꯏꯊꯟꯇꯅ ꯑꯣꯏꯕ ꯖꯥꯄꯨ ꯅꯠꯇꯦ ꯉꯁꯤ ꯕꯣꯔꯈꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯉꯁꯤꯒꯤ ꯔꯦꯅꯨ ꯑꯩ ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯕꯗ ꯉꯁꯤ ꯑꯩ ꯃꯥꯒꯁꯨ ꯁꯨꯝ ꯑꯩꯈꯣꯏ ꯇꯥꯟꯅꯩ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯨꯝꯃꯤ ꯏꯆꯦ ꯑꯣꯏꯅ ꯍꯥꯏꯈꯤꯕꯁꯦ ꯏꯟꯗꯣꯆꯥ ꯑꯣꯏꯅ ꯍꯥꯏꯈꯤꯕꯁꯦ ꯃꯩꯔꯥꯅ ꯖꯥꯎ ꯃꯐꯝꯗ ꯆꯠꯄꯗ ꯆꯨꯝꯃꯤ ꯊꯥꯅꯥ ꯑꯣꯏꯁꯅꯨ ꯑꯇꯣꯞꯄ ꯑꯣꯐꯤꯁ ꯑꯣꯏꯁꯅꯨ ꯆꯨꯝꯃꯤ ꯆꯤꯌꯥꯔ ꯑꯃꯗꯤ ꯄꯤ ꯑꯩꯍꯥꯛꯅꯁꯨ ꯃꯩꯔꯥꯒꯤ ꯑꯃ ꯍꯩꯔꯝꯕ ꯆꯠꯂꯝꯕ ꯃꯇꯝꯗꯁꯨ ꯀꯥꯟꯅ ꯅꯤꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯗꯦꯕꯂꯞꯃꯦꯟ ꯀꯥꯎꯟꯁꯤꯜꯗ ꯑꯩꯅ ꯑꯣꯏꯖꯕꯁꯦ ꯀꯨꯏꯗ꯭ꯔꯤ ꯆꯨꯝꯃꯤ ꯃꯅꯤꯄꯨꯔꯤ ꯗꯦꯕꯂꯞꯃꯦꯟ ꯍꯥꯟꯅ ꯌꯥꯎꯔꯝꯗ꯭ꯔꯁꯨ ꯑꯩ ꯕꯣꯔꯈꯂꯥ ꯃꯒꯩꯗꯤ ꯊꯕꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯄꯨ ꯒꯣꯔꯃꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯩꯔꯥ ꯑꯣꯏꯁꯅꯨ ꯑꯉꯥꯡꯁꯤꯡ ꯂꯩ ꯑꯦꯗꯨꯀꯦꯁꯟ ꯀꯩꯅꯣꯗ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯈꯤ ꯍꯧꯖꯤꯛꯅ ꯃꯩꯔꯥ ꯃꯅꯤꯄꯨꯔꯤ ꯗꯦꯕꯂꯞꯃꯦꯟ ꯀꯥꯎꯟꯁꯤꯜꯅ ꯇꯧꯔꯤꯁꯦ ꯏꯁꯥꯅ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯁꯨ ꯏꯁꯥꯒꯤ ꯄꯩꯁꯥꯗꯩ ꯃꯐꯝ ꯈꯔꯗ ꯀꯃꯥꯔꯕꯣꯟꯗ ꯃꯩ ꯆꯥꯛꯈꯤ MDC ꯇꯜꯂꯁꯨ ꯏꯁꯥꯅ 5,000 ꯈꯛ ꯅꯨꯡꯉꯥꯏꯇꯅ ꯄꯤꯈꯤ ꯃꯔꯝꯗꯤ ꯑꯩ MDCꯒꯤ ꯃꯦꯝꯕꯔꯅꯤ ꯍꯥꯏꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯅ ꯆꯨꯝꯃꯤ ꯍꯧꯖꯤꯛꯅ ꯋꯥꯔꯤ ꯍꯥꯏꯁꯦ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯋꯥꯔꯤ ꯍꯥꯏꯁꯦ ꯏꯆꯦ ꯀꯩꯅꯣꯅꯁꯨ ꯐꯖꯅ ꯍꯥꯏꯔꯝꯃꯦ ꯋꯥꯔꯤꯁꯦ ꯃꯩꯔꯥꯒꯤꯁꯨ ꯌꯥꯝ ꯐꯖꯅ ꯄꯣꯠꯁꯤ 12 ꯗꯤꯁꯦꯝꯕꯔꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯃꯩꯔꯥ ꯀꯩꯅꯣ ꯇꯧꯔꯤ ꯀꯔꯤꯒꯤ ꯃꯩꯔꯥꯒꯤ ꯊꯕꯛ ꯂꯩꯔꯣꯏꯗꯒꯦ ꯃꯩꯔꯥꯒꯤ ꯊꯕꯛ ꯑꯗꯨ ꯅꯠꯇꯁꯨ 1 January 15 August ꯂꯩ ꯑꯩꯈꯣꯏ ꯃꯩꯔꯥ ꯊꯣꯛꯄꯤꯌꯨ ꯃꯩꯔꯥ ꯑꯣꯏꯅ ꯁꯥꯏꯗꯨꯅ ꯁꯨꯃꯥꯏꯅ ꯃꯩꯔꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯈꯣꯠꯂꯒ ꯌꯥꯝ ꯐꯖꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯈꯔꯗꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯈꯤ ꯖꯥꯔꯣꯟꯇꯣꯂꯥꯗ ꯃꯩꯔꯥꯒꯤ BT ꯀꯦꯟꯗꯤꯗꯦꯠꯁꯨ ꯃꯩꯔꯥꯒꯤ ꯃꯩꯔꯥ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯃꯥꯏꯅ ꯃꯐꯝꯗ ꯂꯩꯔꯤꯕ ꯍꯥꯏꯁꯦ ꯃꯩꯔꯥꯒꯤ ꯊꯕꯛ ꯂꯩꯇꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯂꯩ ꯍꯥꯏꯕ ꯇꯥꯏ ꯉꯁꯤ ꯖꯍꯥꯝꯗ ꯗꯨꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯆꯠꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯅꯨꯄꯥ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯦ ꯅꯨꯄꯥ ꯃꯆꯥ 15, 16 yearsꯀꯤ 20 yearsꯀꯤ ꯃꯅꯨꯡꯗ ꯇꯧꯔꯤꯁꯦ ꯁꯥꯇꯤꯡꯅ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅꯤ ꯃꯩꯔꯥꯁꯤꯡꯁꯦ ꯄꯨꯝꯅꯃꯛꯇ ꯃꯥꯟꯅꯔꯒ ꯅꯨꯃꯤꯠ ꯁꯞꯇꯥꯗ 2ꯔꯛꯂ 3ꯔꯛꯇ ꯊꯣꯛꯁꯤ ꯉꯝꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯗꯤꯒꯤ ꯋꯥꯔꯤꯁꯨ ꯑꯩ ꯅꯤꯡꯁꯤꯡꯈꯤ ꯂꯩꯕꯅꯤꯅ ꯃꯩꯔꯥ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯂꯩꯕꯅꯤ나 ꯑꯩꯈꯣꯏ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯒꯤꯁꯤ ꯍꯥꯏꯅ ꯑꯩ ꯍꯟꯖꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯨꯟꯖꯥꯎꯗꯁꯨ ꯍꯥꯏꯈꯤ ꯑꯩꯈꯣꯏ SHG group ꯃꯣꯏꯅꯁꯨ ꯑꯝꯇ ꯁꯞꯇꯥꯗ ngasi atopa khungi ama to sang group ki tho hay sakta da chumani go chumana isu haji matam sida aina jam satina maidan simgat chi ana ai adu haina kan sinna la to jari haji ima ide ji central body ima president tabi re aina haji jaha ko na ngamda ba thaba ko di central body da amta ninjang bi wana ida ta chu pangan kan ngani ko yana asi ako ay satina asi wa hay tabade imonda satina tay su pongdong ningi maramdi hajit tawriba tawdok siya ko li amata oi daba jade asi mitay nupina sumaina tawri ay satina ko su mit mamanga uraga itana na di mi amata protest to bang namo aduna ako mayra na thoga mapam do urasu mama mapalay ba guardian lay ba ako puno magsenta chat si ay center body da su ay khangalakani tioi da su khangalakani adu aina ay jam satina adu asigi feel say hada first stage si lowningi mit na uraga su migi machani na itantana matham tu da tawba ngamde asi awareness ki manam da haire mi chumi akoi oi angang jing hadi mayam thokle amata na te doctor oi basu thokle akoi jarantola da chumi akoi tanaraga ima sing tanaraga akuna hajigi subdivision lai diba borkala se 14 ni haire subdivision satina chawgura poni amata ode akoi chumi akoi pangana amata oi batara ni tawba ngamde akoi phajang thabak tawba ngami borkala se ngasi borkala ga hai bisida matam da di akoi iche ina ma dipusu lai rami aiga ba chatpa khotpa da nungai rami mi amaga chatpa da aiga konana mi amaga chatpa batari tantana pose step se loba ngamda ba faide luba asini aji ngasi sida lakpadai wakal je satina akoi maira je jam strong jana dei su khangasu ngasi ima central body dei lagai ima ina hai basi ti ina ina mo ina hai basi do jaina hai basi ubada satina imo na tai su chapali matang da jaha problem akoi gi mitei gi issue jaha ma lakpada akoi na central body bu khangalaga ai khangalakani aduna hajik chalaga junda ai gi jarantola khunda ai maira bu kaino to na bai honani adu honaraga body se manu ka central body bu kahuna na honani asi haje daga matang sila puna mo pulo sinri kundo ahan mamaktada maira paibi
ไม่ได้ไปบีกันดีหน่อยแต่นะหังมามีช่วยยามยาวบนี่ไม่ได้ไปบีให้สิกันดีโนอาทักกันหน่อยแต่นะไม่ได้ไปบีให้แบบอาทักสิกันดีโนให้แบบมาตั้มดาไอ้คุยกีไทยเลยมามังไงจ๊ะไอ้คุยกีไม่เป็นไม่ยามมาบิทิสกิมาคุตตาเสียงมุดมากินมาตาทวายแกอาทักนะบะมาสิลูกีมาตุ้งยินจระกะมาคุยกีซาดานาดาวนะไอ้คุยน่ะมุจารามาลีขัดจับสิบุไม่ได้ไปบีเขาอีมาสิลูกีปฏิกมากุนงักนะบางทีดมักตาอะดูกะไอ้คุยกีคอมมิตี้มาเสียมาได้ไปเป็นยาววิริบะสิงห์นะไม่ได้ไปบินขัดแต่ยาววิไปเป็นสิงห์นะสุไม่ได้ไปบิสิกีบุญเสียงักนะจัดปีนะบะอิจินินาวสิงห์ดาดิเรกชันปีบีบะนุชีซานะบะมีเลี้ยงบีบะไม่ได้ไปบินเนี่ยให้ระกับปังจัดสลิปปังงางให้ประวัติพัมจิจุทันดีดะบะพี่มันน่ะโตแล้วแต่บัดทางดังสิกันดีหนูให้ไปละยามน่ะสาวนะบัดทางดังนี่ไม่ได้ไปพี่มาลิงคันเล่ไอ้คุยลิงไก่แกให้ระกับจำนะเลยทบปีกันนู้ยาวพี่ที่ไปปันสินจุลอยนั่นนะดิเรกชันปีบีอยู่อะดูกะไม่ได้ไปพี่กิทับกเลยแต่ไม่เลยเตะไม่ได้ไปพี่กิทับกไม่อ้ามเลยเต้าเกขลัดดีไม่อ้ามเลยไม่ได้ไปพี่กิทับกไม่ได้ไปพี่กิทับกเลยเตะให้พี่กันนู้ไม่ได้ไปพี่กิมาทุ่งไม่อ้ามเลยไอ้คุยเลยยุ่มมาปามาได้ยุ่มมาได้สังกีบัดทับกเจสิกะจับมานะไม่ได้ไปพี่กิจุดทับกเลยทามาชินุมีคุณทานี่นะสาบเลยคุณทามาตัวนี่สาบเลยทาชิมันนุ่งแต่ไม่ได้ไปพี่นักการีทับกเต้าเกให้บักขันมาดอกนักคุยกิลุกตะเลยมันไม่อ้ามดูลิงเจนมานะนะกรุ๊ปตุกิมาตุ้งอินะภาษาใครเนี่ยละก็ไม่ได้ดีภาษาค่อยพันเลยจะเด็กยาวดีไปอยู่นี่ตะเลยดีแบบมีคุณเท่าไม่ได้ตามงานเลยไม่ได้คุณเลยไม่ได้นกค่อยนั่งภาษาใครเนี่ยละก็นกค่อยกี่แบงก์ก่อนนะมาห่างก็มาดูกี่ภาษาตัวนั้นน้อยพีซาไปยัยนัดกันเลยใกล้กี่การิกุมามาเกันดันซาไปยัยอวดบัติซาไปยัย every ทับกไม่ยามเลยเลยเดี๋ยวให้พี่กันโน้ทับกไม่ยามเลยค่อยพลัดตัวชิงอะไรใกล้ได้ค่อย2004ได้ลิงขัดจับนี่ไม่ได้ไปพี่ไอ้คุยกี่พันดาวจี1,50,000เลย2,50,000เลยไอ้คุยชูแล้วก็ตุ้งฉันแล้วก็ทำนี่ไม่ได้ไปพี่ทับไม่ยามเลยเสียหายไปอะไรอ่ะดูนะการิกุมาทับมาไอ้คุยฮับตามาไอ้ที่นุ่มตาเรียนี่นุ่มตาเรียนสิมันนุ่มมารีนี่นกคุยกรุ๊ปปิ้งมาเสียมาก็เกนันชาเบียนะเกนันไม่ยามชาเบียไม่ชินละมันเลยก็นกคุยพิชาใครน่ารักไม่ได้ไปพี่ทับเลยเดี๋ยวให้พี่กันโนไม่ได้ไปพี่เสียไม่ได้นางงานเลยที่ไม่นางงานจะเกี่ยฟังเจ็ดมาชีลังนะนุพี่ว่าพี่เท่านั้นอุดกี่ให้บ้างกี่ดมักแต่ไม่ได้ไปพี่ให้ดีบ้างไม่ได้ไปพี่ทับกเลยที่ให้พี่กันนุพี่น่ะตัวงามแต่ว่าทับกเลยเตะมากี่มาพูดแบบพัดตะบดอนนุพี่ด้วยนะว่าให้มันมาว่ามาพูดแบบตัวคนฉันมั่งเนี่ยแบบไอ้มาปานทุกประสังเดไอ้ทับกจิลีให้พี่กันนุไม่ได้ไปพี่ยาวแค่ดีไม่ได้ดูตะกี้เห็นน้ำมังงานทานะมังจินทานะจัดแก่แบบตัวคันบิวไม่ได้ไปพี่ว่าแกให้ได้ดีไอ้กี่ชีดบ่ไอ้ยุงกี่ทับกี่ลอยด้วยใส่นี่พูทับนี่พูใส่หงบูทับหงบูมีไว้พี่กี่ปุ่นชินอะไรยี่ทับกี่โนมันไปเห็นกันแล้วก็ด้วยนี่มาซามาชูไม่เอามาทุลักกันนี่มาตุกี้เนี่ยทับเห็นกันแล้วกันนี่มาดูส่งงำนั่นแหละบัดกิดาบังตาไม่ได้ไปพี่ดิไม่ได้มาตุนเงินลางก็ฟังเจ็ดมาชีลางก็นุพี่มากิลิงเจนก็ได้นะแต่มาสักครั้งกันกี่หายไปกินบังตาไม่ได้ไปพี่ให้เดินอะไรดีนี่ไม่ได้ไปพี่บัดน้ำตัวพี่กันนู้ไม่ได้ไปพี่ทับเลยเตะให้พี่กันนู้สู้แกแต่นะขลัดดีสู้บังคับแต่บัดทับเลยเตะตัวเก่งขลัดดีนุพี่น่ะตัวบังคับแต่บัดทับเลยเตะนุป้าตะกี้มังจินทาร์ก็จัดปนี่อาศัยกุมบัสิขันบิวยามช้างนะสุงหางเจริญรอดอะด้วยดูนะยามเตียนสันเจริญแกนุพี่น่ะตัวบังคับแต่บัดทับเลยเตะให้บัสิเดว่าคำสิเดช่วยจะสุบิดาลงเจริญ Masigi media gi koi nowไม่รักคุมันไม่รักคุมันหายกว่าสิ่งนั้นที่มาดีไม่ตันจำนี้มาคนดาMasigiมีพมาพูดยาบลูกเจริญก็บอร์คลาสสับดิจินไม่กี่ดีMasigiมีพมชิดาอีกใครคนนั้นมาทีมตัวพี่มาเต็มตั้งยานนะพี่มาตั้งนี่จะคุดอลตั้งยังไงนะนี่เห็นไหมคนนี้แต่มาตั้งไอ้กินอุชิจาร์วิชันดิปูบิชิงนี่นานะข้าจะพูดสิปังตุพี่นี่ตั้งกุชิจาร์मैं अपने आओ बखूबा हम जब भविष्य मथंगा आई गिरी हम न क्लोज हुई बा हाई बा कोयला निगम मेरा पाई भी लुक तकी आई गिरी नुसी जरबा आई गिरी मतलब लो लाउनरी बा मिंगोई न पंजरा बा आई गिरी नुसी जरबा जा मतलब सांग तकी कुछ लोई न लाबा कोई गी वजा बोनो माली Thank you.
ꯅ ꯍꯥꯏꯖꯅꯤꯡꯉꯤ সংস্থা খুদিꯃꯛꯇꯗꯤ ꯏꯁꯥꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ সংಸ್ಥꯥꯗꯁꯨ ꯕꯥ ꯔꯥꯖꯅꯤꯇꯤꯗꯁꯨ ꯈꯔ ꯌꯥꯎꯖꯔꯦ ꯑꯗꯨꯕꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ সংস্থা ꯄꯨꯝꯅꯃꯛꯇꯒꯤ ꯌꯥꯝꯅ ꯇꯣꯝꯊꯤꯟ ꯑꯣꯏꯕ ꯃꯩꯔꯥꯅꯤꯕꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯨꯠꯄ ꯌꯥꯗꯕ ꯃꯩꯔꯥꯅꯤꯕꯨ ꯍꯥꯏꯔꯤꯕꯁꯤ ꯁꯔꯀꯥꯔꯅꯁꯨ ꯃꯤꯅꯁꯨ ꯑꯇꯣꯞꯄ ꯁꯥꯒꯩꯅꯁꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯣꯏꯕ ꯑꯁꯤꯒꯨꯝꯕ সংস্থা ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯗꯣ ꯑꯁꯤ ꯑꯩꯅ ꯃꯁꯤꯕꯨ ꯃꯄꯥꯡꯒꯜꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ সংস্থাꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕꯒꯤꯗꯃꯛꯇ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝ ꯑꯇꯣꯞ ꯑꯇꯣꯞꯄ NGO ꯑꯇꯣꯞ ꯑꯇꯣꯞꯄ ꯅꯍꯥꯔꯣꯟꯒꯤ NGOꯁꯨ ꯑꯣꯏꯁꯅꯨ ꯑꯍꯟꯁꯤꯡꯒꯤ NGO ꯑꯣꯏꯁꯅꯨ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤ ꯀꯔꯝꯃꯥꯏꯅ ꯃꯄꯥꯡꯒꯜ ꯀꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯁꯧꯒꯠꯄꯤꯕꯅ ꯌꯥꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯎ ꯄꯥꯝꯕꯤ ꯑꯀꯟꯕ ꯎꯖꯥꯎꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯍꯣꯠꯆꯟꯗꯨꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯕ ꯍꯥꯏꯁꯤ ꯑꯁꯣꯏ ꯃꯤꯑꯣꯏꯕꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯊꯧꯗꯥꯡꯅꯤ ꯍꯥꯏꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯕꯣꯔꯈꯂꯥꯒꯤ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯅ ꯗꯤꯄꯨꯗꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯍꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯀꯌꯥ ꯀꯨꯏꯅ ꯆꯍꯤ ꯃꯇꯥꯡꯁꯤꯁꯨ ꯌꯥꯁꯜꯂꯛꯇ꯭ꯔꯦ ꯆꯨꯝꯅ 이khꯪ ꯈꯪꯍꯧꯗꯅ ꯗꯤꯄꯨꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯔꯕ ꯃꯇꯨꯡꯗ 이khꯪ ꯈꯪꯍꯧꯗꯅ ꯃꯉꯥꯡꯗ ꯇꯥꯎꯗꯅ ꯊꯝꯃꯝꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯕꯣꯔꯈꯂꯥ ꯗꯤꯕꯤꯖꯟꯁꯤ ꯐꯝꯅꯒꯤ ꯊꯧꯔꯥꯡ ꯑꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯍꯣꯠꯅꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅꯁꯤ ꯑꯩ ꯑꯗꯨꯝ ꯋꯥꯐꯝ ꯑꯗꯨꯝ ꯊꯝꯖꯕꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯁꯨ ꯐꯪꯒꯅꯤ ꯊꯧꯔꯥꯡꯁꯨ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯉꯁꯤ ꯃꯤꯐꯝꯗ ꯑꯗꯨꯝ ꯎꯖꯕ ꯐꯪꯉꯦ ꯃꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯣꯡ ꯆꯥꯕ ꯑꯃꯗ ꯕꯣꯔꯈꯂꯥ ꯗꯤꯕꯤꯖꯟꯁꯤ ꯑꯃꯨꯛꯇꯪ ꯑꯄꯨꯟꯕ ꯃꯩꯔꯥ ꯂꯨꯞ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯈꯂꯥꯒꯤ ꯗꯤꯕꯤꯖꯟꯒꯤ ꯂꯥꯛꯄꯤꯔꯤꯕ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯃꯁꯨꯡ ꯊꯧ ꯄꯨꯗꯕꯁꯨ ꯑꯣꯏꯁꯨ ꯄꯨꯗꯕ ꯑꯣꯏꯔꯒꯁꯨ ꯃꯩꯔꯥꯗ ꯊꯋꯥꯏ ꯌꯥꯎꯕꯤꯗꯨꯅ ꯉꯁꯤ ꯈꯨꯟ ꯈꯨꯟꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯃꯥꯁꯤꯡ ꯏꯆꯟꯁꯤꯡ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛꯇꯪꯗꯤ ꯕꯣꯔꯈꯂꯥ ꯃꯩꯔꯥ ꯂꯨꯞꯁꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯍꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯁꯤ ꯑꯩꯅ ꯊꯝꯖꯔꯤ ꯃꯔꯝꯗꯤ ꯑꯄꯨꯟꯕ ꯑꯁꯤ ꯑꯀꯟꯕꯅꯤ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯁꯦꯝꯅ ꯊꯝꯕꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯣꯊꯥꯔꯦ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯕꯗꯤ ꯑꯗꯨ ꯑꯣꯏꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯗ ꯃꯈꯣꯏꯗꯨꯅ ꯇꯧꯔꯝꯃꯒ ꯇꯨꯃꯤꯟꯅ ꯂꯨꯞ ꯑꯁꯤ ꯁꯦꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈꯤꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨꯡ ꯊꯧ ꯄꯨꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯁꯤ ꯑꯆꯨꯝꯕ ꯂꯝꯕꯦꯟ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯋꯥꯐꯝ ꯊꯝꯖꯩ ꯃꯃꯥꯡꯉꯩꯗ ꯀꯔꯤꯒꯨꯝꯕ ꯇꯥꯗꯕ ꯂꯩꯔꯒꯁꯨ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯑꯣꯏꯔꯨꯔꯦ ꯃꯁꯤꯗ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯥꯛꯇꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯝꯒ ꯐꯝꯃꯤꯟꯅꯗꯅ ꯆꯥꯛꯆꯥ ꯍꯩꯆꯥꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯑꯩ ꯌꯥꯝꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒ ꯑꯄꯦꯟꯕ ꯑꯃ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯕ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯛꯇ ꯑꯩꯅ ꯅꯤꯡꯖꯕ ꯀꯤꯕꯤ ꯄꯨꯝꯅꯃꯛꯇꯣ ꯉꯁꯤ ꯑꯩ ꯊꯨꯡꯕꯒꯨꯝꯅ ꯑꯃꯗꯤ ꯈꯜꯂꯦ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯔꯝꯗ ꯉꯁꯤ ꯑꯩꯈꯣꯏ ꯕꯣꯔꯈꯂꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯐꯝꯁꯦ ꯃꯇꯝ ꯀꯨꯏꯔꯝꯅꯤ ꯑꯩꯉꯣꯟꯗꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯗꯒꯤ ꯑꯝꯇꯪ ꯐꯝꯗꯅ ꯑꯣꯖꯥꯅ ꯃꯥꯡꯖꯤꯟꯗꯅ ꯍꯥꯏꯗꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯟꯅ ꯐꯝꯕꯁꯤꯗ ꯑꯩꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯣꯔꯣꯅꯥꯅꯦ ꯍꯥꯏꯅ ꯆꯍꯤ 2-3 ꯆꯠꯈ꯭ರೆ ꯑꯗꯨꯒꯤ ꯑꯩꯁꯨ ꯍꯛꯆꯥꯡ ꯈꯔ ꯉꯝꯃꯨꯗ꯭ꯔꯦ ꯉꯝꯗꯗꯅ ꯑꯗꯨꯝ ꯄꯟꯅ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯕꯨ ꯈꯔ ꯅꯨꯡꯉꯥꯏꯇꯗꯅ ꯈꯔ ꯐꯒꯠꯂꯛꯄꯗꯒꯤ ꯑꯃꯨꯛ ꯑꯩ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯑꯣꯏꯗꯅ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯅ ꯄꯥꯡꯊꯣꯛꯇꯨꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯂꯥꯝ ꯐꯪꯗꯗꯅ ꯂꯩꯗꯅ ꯆꯦꯛꯁꯤꯜꯂꯒ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ
अमरोम धारेगा मरोबदी यादे अने पैटू खाओ अने चटपा हाइप ताई अने चटपा मोय हेते लोइनरबा अने हाइबदा हुदोकिदरबा इसावसिंग खरगदी ताने यबोय बमुतंगी बोरगला साब डिविजन सिगी कमिटी में सेमदो कसी फई यामना कनोसी मम्मीसी आमदन लेरे मयाम ममांगदा चटपदा कोई खरे नुंगाइतबा अमा ओय हाइबदा मदम मादि तानदे अमबु वरसो अमबु यामना सांगयरो मेरा पाबी की मरमदा मयाम हाइबिरे कोई ताजरे मेरा पाबी मति मगुन कनग्रबा संस्था पुनमक्तगी हुजिक लेरिबसिते कोई मेरा पाबी से यामना कल्लबा साहित्य परिषद की एक मखादा कोई मेरा पाबी अमना आमसु कोई जाति की ओइना अदुगी से मना करेक्ता एने कितन निजंगिन मुगसाई ए सुनुबी देना साइ के ताई करे कोई मेरा पाबी से कोई कछारते नतना वर्ल्ड हाइप टाइप ममांगे वादो तंबगी मतुंगा मेरा पाइबी है का कछार से समय किता मेरा पाइबी बांग्ला दिन तौर में किता खाली कोई मणिपुरी मेरा पाइबी है हां तो दी मेरा पाइबी से क्या हंदन ले रहा मेरा पाइबी दुम मामा मांगी वासिदी मणिपुर की बात की मतुंग दगी तुम मेरे पसीना कराइए कली कोई डीसी ऑफिस तो गाइडा डीसी लोड पदो डीसी मतमदुगा इमाबे मयाम सिंह सतना कोई मेरा पाइबी मयामना कंग दाबी मत तामदगी मतमदुगी डीसी दी ममदो कावरे हां बोर्ता कुदो खिड़की रोंदा खिड़की नमगारेगा खिड़की लगी कोई की पाइप जो अदुगा नादर कदुगा लोट न खांगे कुइरम दे मादम सकरम अदुगी सैफो अदुगी मयाम पुनम से कछादन पुंगन निले आसाम निले दिशीना सियलबनीना आसाम पुंगन निले अदे खरा खरा तौदना मैरासी हुई बंगाली कंगे करी कंगे मफम पुनमता मैरा पाइबी आरदी खरा दम कीरे हुईसु मैरा पाइबी मणिपुर दंगाई से मैरा पाइबी दंगाई याम कन ने पांगन मैरा पाइबी सिनी कनानो इमाइबे न तबो इमाइबे मयाम की पांगन सिनी कदाई जा एना त्रिपुरा द ले लाइक तमगी कोई इमाइबे सिंगी मागी मतौना से कोई मैटे की इमाइबे की गुलाई करिनो आइबे मतम आई हुजिक रियलाइज तबदा कोई की ताइदी फिरोन साबने टेम पुलिस दा त्रिपुरा धर्मनगर जान प्रसाद करिंग म थौदुगम दगे संजर रोय पुलिस में हमसे कुमदा धन लाखपदा निंगौ लेमा आइने कवि कोई के इने दु माने मसिग टीम पाइरगा पुलिस संग यारो याइना हाइने लेगरमी संगवा मते ngamwaate adu kangraba maya paibi madagi mati magune singbadi punamagado loina mayamna tanabire koi borkhula da maya paibi yamna mating thongna leirambado mami saitare aibada mibu hayan ninde maramaduna maya paibi gi koi gi borkhula gi sumasi simu committee sina जामना मतिंग थोंगना पुनबा होना बियो मेरा पाइबी मगुन कनग्रबनी कोई की अमना कोई की 12 डिसेंबर तक निंजंग याबसे काउथोक्सी ताइने बतोक्सी कोई की थौदाम उसी कोई की हुजी की बोरखला सब डिवीजन यूनिट नचिंबा कोई की सेंट्रल की सिस्टम है सही हम द एनुअल कॉन्फ्रेंस ऐसे ममुतावा यूनिट किसी सही की अमुकम वर्ग सुमई कुंजाद को फंबा अफावा फता बताना बा अरे सब डिवीजन की सो तुम्हारी यूनिट में आप को लोड ताना देना कोई सही की अमुकम दी अनि रकम होइबा करीब सिचुएशन अदि मतुंगिना हम दो गदी अवेयरनेस से हेनगनी अनत्रदी अदम फम बुद्र लम लेरदी दम कावरे मुठारे मंगान थोकरे चलमदाय मतमदा हायरे करी तो खाय बदे ngamiga sangiga sangega ताना बाबा आयु तो लेते हैं ना होता है रे ऐनी यम ओवा बम हो रही कारण इसे पूर्व में तमदा कोई की एडवोकेट रमाकांत ने सिंगम मयाम सिंह के नुकसी था सोने की जहाँ ता फंक्शन की होइबा 12 दिसंबर की होइबा बार तो उनका से कोई की जरल तुलारी कम्युनिटी जो वन बदी हुआ है ऐ की इनन न पने ओ ने तुम मरी
ꯑꯩꯒꯤ ꯏꯅꯝꯅ ꯑꯩꯉꯣꯟꯗ ꯊꯨꯡꯉꯝꯅ ꯑꯩꯁꯨ ꯁꯤꯟꯅꯔꯝꯃꯤꯅ ꯑꯍꯟꯗꯨꯅ ꯊꯧꯁꯥꯗꯅ ꯂꯩꯔꯦ ꯍꯥꯏꯅꯤ ꯍꯥꯏꯅ ꯃꯗꯨꯒꯤ ꯈꯨꯟ ꯄꯨꯝꯅꯃꯛꯁꯤ ꯁꯤꯊꯗꯅꯕ ꯑꯩ ꯑꯗꯨꯝ ꯌꯧꯍꯟꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯉꯁꯤ ꯁꯦꯝꯃꯤꯕ ꯀꯃꯤꯇꯤꯁꯦ ꯆꯍꯤꯒꯤ ꯑꯃꯨꯛꯇꯪꯗꯤ ꯐꯝꯕꯤꯅꯕ ꯃꯁꯤꯃ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯁꯤꯃ ꯈꯟꯕꯤꯌꯨ ꯍꯥꯟꯅ ꯔꯤꯂꯦ ꯍꯥꯏꯁꯤꯅ ꯇꯧꯕ ꯖꯥꯠ ꯑꯗꯨꯁꯨ ꯈꯔ ꯑꯩꯈꯣꯏ ꯁꯦꯡꯒꯥꯏ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯃꯁꯤꯃꯒ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯃꯅ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯗꯁꯨ ꯑꯩꯅ ꯋꯥꯐꯝ ꯑꯃ ꯂꯩꯕꯁꯤ ꯁꯪꯁꯊꯥ ꯑꯃ ꯄꯨꯗꯨꯅ ꯆꯂꯥꯏꯕ ꯍꯥꯏꯁꯤ ꯁꯦꯟ ꯊꯨꯝꯒꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯗ ꯑꯩ ꯅꯍꯥꯟꯁꯨ ꯍꯥꯏꯖꯒꯦ ꯍꯟꯗꯛ ꯑꯩꯈꯣꯏ ꯃꯊꯪꯗ ꯁꯦꯟꯇ꯭ꯔꯦल ꯀꯃꯤꯇꯤ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯣꯐꯤꯁ ꯑꯃ ꯃꯊꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯑꯩꯈꯣꯏ ꯗꯥꯕꯤ ꯇꯧꯏ ꯃꯌꯥꯝ ꯆꯪꯗꯦ MLA ꯈꯨꯗꯤꯡꯗ ꯅꯠꯇ꯭ꯔꯒ MPꯗ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯌꯥꯝ ꯃꯊꯧꯅꯤ ꯉꯁꯤ ꯑꯩ ꯏꯆꯟꯅꯨꯄꯤ ꯀꯣꯔꯣꯅꯥꯒꯤꯗ ꯔꯦꯖꯨꯂꯦꯁꯟ ꯂꯩꯔꯤꯕ ꯃꯣꯏꯁꯤꯡꯁꯦ ꯃꯥ ꯔꯦꯖꯨꯂꯦꯁꯟꯁꯤ ꯂꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯇꯥꯞ ꯔꯦꯖꯨꯂꯦꯁꯟ ꯕꯨꯛꯁꯤ ꯑꯃ ꯂꯣꯏꯈ꯭ꯔ ꯃꯇꯝꯗ ꯑꯅꯤ ꯑꯍꯨꯝ ꯁꯨꯖꯜꯂꯣ ꯍꯌꯦꯡ ꯑꯃꯗ ꯁꯤꯟꯅꯕ ꯃꯇꯝꯗ ꯃꯃꯥꯡꯉꯩꯒꯤꯗꯣ ꯂꯩ ꯆꯤꯠꯇꯍꯧꯔꯦ ꯀꯩꯅꯣ ꯃꯥꯒꯤ ꯊꯝꯐꯝꯗꯣ ꯂꯩꯇꯕꯅꯤꯅ ꯁꯤꯟꯗꯣꯛꯄꯅꯤꯅ ꯑꯗꯨꯅ ꯑꯣꯐꯤꯁ ꯑꯃ ꯇꯧꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯇꯧꯔꯒ ꯃꯗꯨꯒ ꯃꯌꯥ ꯑꯣꯐꯤꯁ ꯑꯃ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯣꯏꯕ ꯑꯃ ꯂꯩꯔꯗꯤ ꯔꯦꯀꯣꯔꯠ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯕꯗ ꯅꯨꯡꯉꯥꯏ ꯑꯁꯤꯃ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯑꯃꯅ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯣꯒ꯭ꯔꯥꯟ ꯃꯁꯤꯃ ꯒꯣꯚꯔꯟꯃꯦꯟꯠꯗꯒꯤ ꯐꯪꯅꯕ ꯑꯃ ꯍꯣꯠꯅꯕ ꯑꯩꯈꯣꯏ ꯖꯥꯗꯥ ꯁꯪꯁꯊꯥ ꯆꯂꯥꯏꯕ ꯂꯨꯄꯥ ꯄꯩꯁꯥꯒꯤ ꯃꯇꯧꯅꯤ ꯑꯩ ꯀꯌꯥꯅꯤ ꯃꯁꯥꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯅ ꯄꯣꯀꯦꯠ ꯄꯨꯊꯣꯛꯅ ꯆꯂꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯃꯁꯤ ꯃꯇꯝꯗ ꯑꯩ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯗ ꯑꯄꯤꯜ ꯇꯧꯖꯩ ꯑꯗꯨꯒ ꯃꯔꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅꯁꯨ ꯑꯩꯈꯣই ꯁꯕ ꯗꯤꯕꯤꯖꯟꯗ ꯅꯣꯏꯗꯣ ꯀꯔꯝ ꯇꯧꯔꯤ ꯃꯤꯐꯝꯒ ꯐꯝꯃꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃ ꯅꯣꯛ ꯈꯔ ꯇꯧꯕꯤꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯔꯣꯏꯅꯤ ꯋꯥ ꯍꯥꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤ ꯋꯥꯊꯤꯔꯦ ꯍꯥꯏꯕ ꯉꯁꯤꯒꯤꯁꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯇꯧꯕ ꯁꯦꯞ ꯆꯥꯗ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯗ ꯇꯣꯡꯉꯒ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯁꯤꯟꯅꯕꯤꯕ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯃꯤꯁꯦ ꯆꯤꯊꯕꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯃꯥꯔꯕꯣꯟ ꯂꯥꯛꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯆꯥꯟꯄꯨꯔꯒꯤꯗꯤ ꯑꯃ ꯑꯣꯏꯔꯁꯨ ꯂꯦꯞꯄꯔꯦꯗꯅ ꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯥꯟꯖꯤꯄꯨꯔ ꯂꯥꯛꯇ꯭ꯔꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯂꯩꯃ ꯂꯩꯀꯥꯏ ꯆꯤꯡꯖꯥ ꯂꯩꯀꯥꯏꯒꯤꯗꯤ ꯑꯩꯈꯣꯏ ꯂꯥꯛꯑꯦꯅ ꯑꯗꯨꯃꯥꯏꯅ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯈꯔꯁꯤꯅ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯅ ꯃꯈꯣꯏꯁꯨ ꯆꯤꯡꯁꯤꯟꯗꯅ ꯅꯪ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯕ ꯇꯥꯏꯅꯕꯤꯔꯨꯔꯅꯨ ꯏꯁ ꯅꯪ ꯅꯍꯥꯟ ꯊꯕꯛ ꯌꯥꯝ ꯆꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯌꯥꯎꯗ꯭ꯔꯒꯁꯨꯅꯦ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯗꯒꯤꯗꯤ ꯃꯦꯝꯕꯔ ꯑꯃ ꯍꯥꯞꯆꯜꯂꯝꯅꯤ ꯅꯪ ꯑꯩꯈꯣꯏꯕꯨꯗꯤ ꯆꯣꯞꯍꯟꯒꯅꯨ ꯂꯣꯏꯔꯦ ꯃꯥꯗꯨꯒ ꯆꯣꯞꯍꯜꯂꯦ ꯃꯇꯝꯗꯨꯗ ꯃꯥ ꯂꯥꯛꯑꯗꯨ ꯅꯪ ꯂꯥꯛꯇ꯭ꯔꯕꯅꯦ ꯑꯩ ꯅꯣꯏ ꯂꯥꯛꯀꯅꯦꯅ ꯍꯔꯥꯎ ꯇꯧꯔꯒ ꯂꯥꯛꯇ꯭ꯔꯦꯅꯦ ꯃꯊꯟꯇ ꯑꯗꯨꯝ ꯏꯀꯥꯏꯔꯦ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯃꯁꯤ ꯇꯦꯛꯅꯤꯛ ꯑꯃꯅꯤ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯀꯧꯕꯤꯅꯨ ꯑꯗ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯞ ꯁꯨꯗ꯭ꯔꯤꯁꯦ ꯃꯥꯏ ꯃꯈꯨꯟꯒꯤꯗ ꯑꯃꯃꯝꯒ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯄꯤꯅꯕ ꯈꯣꯠꯄꯤꯅꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯃꯒ ꯃꯁꯤꯃꯒ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯉꯁꯥꯏ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯀꯩꯅꯣꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯁ꯭ꯇꯦꯠꯁꯨ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣই ꯅꯤꯡꯉꯣꯜ ꯃꯆꯥꯁꯤꯡꯒꯤ ꯃꯔꯝ ꯌꯥꯝ ꯂꯨꯕ ꯋꯥꯅꯤ ꯃꯁꯤ ꯌꯥꯝ ꯆꯥꯎꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯥꯎ ꯇꯨ ꯁꯣꯜቭ ꯀꯔꯝ ꯇꯧꯅ ꯃꯁꯤ ꯁꯃꯥꯙꯥꯟ ꯑꯣꯏꯒꯅꯤ ꯍꯥꯏꯁꯦ ꯂꯥꯝ ꯐꯪꯕ ꯋꯥ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯌꯥꯝꯅ ꯂꯨꯔꯕ ꯇꯦꯛꯅꯤꯛ ꯑꯃ ꯃꯊꯧ ꯇꯥꯏ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯖꯒꯣꯗꯥꯇ꯭ꯔꯤ ꯀꯅꯥꯅꯣ ꯍꯥꯏꯈꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯅ ꯆꯨꯝꯃꯤ ꯃꯃꯥꯗꯨꯅ ꯂꯩꯀꯥꯏꯗ ꯋꯥꯀꯠꯂꯣꯏ ꯑꯩ ꯏꯆꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏ ꯀꯩꯅꯣ ꯃꯥꯁꯨ ꯏꯀꯥꯏꯔꯤ ꯑꯩ ꯏꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧ ꯀꯔꯝꯍꯥꯏꯅ ꯍꯥꯏꯗꯣꯛꯎꯗꯅ ꯑꯗꯨꯏꯗꯤ ꯑꯩꯈꯣই ꯀꯔꯝ ꯇꯧꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯈꯨꯜꯂꯛꯇ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯋꯥꯔꯤ ꯁꯥꯕꯗꯤ ꯀꯔꯤ ꯇꯧꯅꯤ ꯉꯁꯥꯏꯒꯤ ꯌꯨꯝꯕꯨꯗꯨꯒꯗꯤ ꯃꯥꯒꯤ ꯏꯟꯗꯤꯀꯦꯠ ꯇꯧꯗ꯭ꯔꯥꯗꯤ ꯍꯥꯏꯔꯨꯕ ꯌꯥꯗꯦ ꯃꯥ ꯑꯝꯇ ꯏꯃꯥ ꯃꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯤꯅꯤ ꯏꯃꯥ ꯏꯄꯦꯝ ꯑꯩꯈꯣꯏꯕꯨ ꯑꯗꯨꯅ ꯏꯀꯥꯏꯈ꯭ꯔ ꯄꯣꯠꯅꯤꯅꯤ ꯊꯣꯛꯄꯕꯨ ꯌꯥꯗ꯭ꯔꯦꯅꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯧꯗ꯭ꯔꯗꯤ ꯑꯗꯨ ꯀꯅꯥꯗꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕ ꯇꯥꯟꯗꯣꯔꯤꯕꯅꯤ ꯏꯁ ꯃꯗꯨ ꯈꯟꯖꯔꯦ ꯑꯩꯈꯣꯏꯁꯨ ꯃꯗꯨꯃꯥꯏꯅ ꯇꯧꯔꯤꯒ ꯃꯄꯥꯟ ꯊꯣꯛꯏꯗ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯔꯝꯍꯥꯏꯅ ꯊꯣꯛꯏꯕ ꯊꯣꯛꯇꯗꯅ ꯂꯩꯔꯦ ꯍꯥꯏꯅꯤ ꯀꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯐꯝꯗꯅ ꯀꯥꯏ ꯑꯦꯋꯥꯔꯅꯦꯁ ꯇꯧꯕ ꯌꯥꯔꯣꯏ
ꯀꯔꯤ ꯃꯁꯤ ꯌꯥꯝ ꯂꯨꯔꯕ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯔꯣꯁꯁꯦ ꯑꯩ ꯀꯌꯥ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯌꯥꯝꯅ ꯂꯨꯕ ꯃꯁꯤꯅꯤ ꯀꯔꯤ ꯑꯣꯟꯙꯣ ꯃꯃꯤꯠ ꯇꯥꯡꯉꯦ ꯍꯥꯏ ꯑꯐꯕ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯐꯠꯇꯕꯇ ꯀꯟꯕ ꯑꯗꯨ ꯃꯔꯤ ꯑꯗꯨ ꯑꯣꯏꯗꯤ ꯑꯁꯨꯃꯥꯏꯅ ꯍꯨꯜꯂꯗꯅ ꯑꯃꯕꯨ ꯑꯗꯨꯝ ꯄ꯭ꯔꯃꯥꯟꯗ ꯊꯦꯡꯅꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯃꯥ ꯃꯄꯥꯗꯨ ꯑꯗꯨꯝ ꯇꯧꯗ ꯏꯁ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯖꯥꯇꯤꯁꯤꯗꯤ ꯃꯥꯡꯉꯦꯅ ꯇꯧꯔꯦꯅ ꯁꯤꯗꯤ ꯑꯗꯨꯅꯤꯗ ꯍꯥꯏꯕ ꯑꯃꯅ ꯍꯧꯖꯤꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯕꯤꯒ꯭ꯌꯥꯟ ꯑꯥꯁꯤꯔꯕꯥꯗꯅ ꯑꯣꯕꯤꯁꯥ ꯌꯥꯝ ꯂꯨꯕ ꯋꯥꯅꯤ ꯀꯔꯝꯍꯥꯏꯅ ꯍꯥꯏꯕꯗ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯕꯤꯒ꯭ꯌꯥꯟꯗ ꯇꯧꯔꯤꯕ ꯃꯣꯕꯥꯏꯂꯥꯏꯖ ꯑꯣꯏꯔꯤꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯀꯌꯥ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯑꯣꯕꯤꯁꯥꯕ ꯑꯃꯁꯨ ꯂꯩꯔꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕꯗ ꯃꯆꯥꯗꯨꯅ ꯃꯆꯥꯅꯤꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯅ ꯃꯣꯕꯥꯏꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯌꯦꯡꯉꯨ ꯍꯥꯏꯗꯣ ꯀꯌꯥ ꯂꯨꯔꯕ ꯋꯥꯅꯤ ꯑꯣꯕꯤꯁꯥꯞꯅꯤ ꯃꯁꯤꯒꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯝ ꯁꯝꯕꯗ ꯑꯩ ꯁꯝꯄꯠꯅꯅ ꯋꯥꯠꯄ ꯃꯇꯝ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯗꯨꯔꯘꯇꯅꯥ ꯈꯣꯠꯇꯦ ꯀꯔꯝꯍꯥꯏꯅ ꯁꯦꯝꯒꯅꯣ ꯍꯥꯏꯗꯣ ꯑꯩ ꯗꯥꯏꯔꯦꯛ ꯃꯥꯏꯁꯦꯜ ꯏꯁꯥꯗ ꯑꯩ ꯅꯪꯗꯤ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯁꯨ ꯈꯪꯅꯗꯅ ꯍꯥꯏꯗꯤ ꯑꯦ ꯃꯣꯕꯥꯏꯜꯗ ꯈꯪꯅꯗꯅ ꯆꯠꯂꯤꯕ ꯃꯁꯛꯇꯤ ꯎꯅꯔꯕ ꯍꯥꯏꯕ ꯎꯅꯗꯦ ꯍꯥꯏ ꯀꯌా ꯂꯨꯔ ꯋꯥꯅꯁꯨ ꯃꯣꯕꯥꯏꯜꯗꯒꯤ ꯍꯥꯏ ꯃꯁꯤ ꯑꯩ ꯃꯤꯒꯤ ꯃꯤꯋꯥ ꯀ ꯅꯠꯇꯦ ꯑꯩ ꯏꯁꯥꯗ ꯍꯥꯏꯔꯤꯕ ꯃꯥ ꯊꯤꯔꯛꯑꯒ ꯑꯗꯨ ꯌꯧꯔꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯗꯨꯁꯨ ꯈꯤꯇꯪ ꯃꯃꯥ ꯃꯄꯥꯅ ꯆꯦꯛꯁꯤꯟꯕꯒꯤꯗꯤ ꯌꯥꯝ ꯃꯇꯧꯅꯤ ꯑꯗꯨꯒ ꯑꯩ ꯏꯆꯥ ꯅꯨꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯅꯣꯏꯁꯨ ꯂꯥꯛꯇꯅ ꯈꯔ ꯋꯥꯔꯧ ꯍꯥꯏꯕꯗꯤ ꯁꯦꯞ ꯆꯥꯗꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯍꯨꯟꯗꯅ ꯉꯥꯡꯕꯁꯤ ꯃꯗꯨꯒꯩ ꯅꯥꯀꯣꯏꯗꯅ ꯁꯨꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯅ ꯈꯔ ꯂꯥꯛꯁꯟꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯌꯥꯝꯃꯦ ꯊꯧꯗꯣꯛꯁꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯇꯧꯔꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯦꯟꯇ꯭ꯔꯦꯜꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯁꯦ ꯃꯁꯤ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯩ ꯁꯤ ꯇꯧꯕꯗ ꯃꯣꯏ ꯊꯧꯁꯥꯕꯤꯔꯛꯇꯦ ꯑꯗꯨꯒ ꯇꯥꯏꯅꯁꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯅꯠꯇꯦ ꯑꯩ ꯁꯨ ꯇꯥꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯀꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯕꯁꯦ ꯑꯗꯨꯛ ꯀꯟꯈ꯭ꯔꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯒꯨꯟꯅꯆꯤꯡꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯡꯅꯔꯦ ꯃꯈꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯣꯔꯈꯣꯂꯥ ꯕꯤꯁꯦꯁ ꯀꯣꯔꯤꯌꯥ ꯑꯩꯈꯣꯏ ꯕꯣꯔꯈꯣꯂꯥꯁꯦ ꯍꯧꯖꯤꯛ ꯕꯣꯔꯈꯣꯂꯥꯗ ꯀꯅꯥꯒꯨꯝꯅ ꯍꯥꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯎꯗꯥꯔꯕꯣꯟꯗ ꯆꯠꯇꯣꯏꯔꯥ ꯍꯥꯏꯅ ꯚꯥꯎ ꯊꯣꯛꯎꯗꯅ ꯆꯠꯂꯝꯗꯣꯔꯤ ꯑꯗꯨ ꯑꯩꯗꯤ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯁꯃꯥꯖꯇꯤ ꯀꯗꯥꯏꯗꯅꯣ ꯎꯗꯥꯔꯕꯣꯟꯗꯅꯤ ꯎꯗꯥꯔꯕꯣꯟꯒꯤ ꯑꯆꯧ ꯑꯆꯧꯕ ꯐꯝ ꯄꯨꯗꯅ ꯑꯩ ꯂꯩ ꯑꯗꯨꯒ ꯑꯁꯣꯝꯗꯗꯤ ꯍꯧꯖꯤꯛ ꯕꯣꯔꯈꯣꯂꯥꯒ ꯂꯣꯏꯅꯗꯅ ꯆꯠꯇꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯪꯗꯦ ꯑꯇꯩ ꯁꯪꯁꯊꯥ ꯈꯪꯗꯦ ꯑꯣꯏꯔꯤ ꯃꯣꯏꯅꯁꯨ ꯃꯇꯝ ꯆꯥꯗ꯭ꯔꯦ ꯁꯥꯎꯅꯤꯡꯉꯝꯒꯅꯤ ꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝꯒ ꯈꯣꯝꯖꯤꯟꯗꯅ ꯆꯠꯇꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯒꯤ ꯑꯃꯠꯇ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯖꯥꯇꯤꯒꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯒ ꯑꯩꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯥꯒꯤꯅꯤ ꯅꯠꯇꯦ ꯑꯁꯤ ꯇꯧꯗꯅ ꯀꯩꯅꯣ ꯇꯧꯕ ꯏꯁꯥꯒꯤ ꯑꯃꯥꯡꯕ ꯈꯣꯡꯒꯥꯏ ꯃꯗꯨꯕꯨ ꯇꯨꯡꯑꯣꯏꯅꯅ ꯊꯝꯃꯦ ꯍꯥꯏꯔꯒ ꯁꯃꯥꯖꯀꯤꯅꯤ ꯃꯌꯥꯝꯒꯤꯅꯤ ꯑꯩꯒꯤ ꯖꯥꯇꯤ ꯃꯣꯠꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯆꯠꯇꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯗꯅ ꯃꯌꯥꯝ ꯆꯠꯂꯤꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜꯗ ꯇꯥꯏꯅꯕꯤꯅꯨ ꯑꯩꯈꯣꯏ ꯃꯇꯧ ꯀꯤꯕꯤꯛ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣই ꯃꯁꯤ ꯑꯣꯏꯗꯅ ꯂꯩꯁꯨ ꯑꯃꯒ ꯈꯟꯕꯤꯌꯨ all Assam Manipuri Women Maira Paibi Coordination Committee registered ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯥꯗꯤꯗꯒꯤ ꯂꯥꯛꯑꯕ ꯃꯤꯡꯊꯣꯜꯅꯤ ꯑꯗꯨ ꯑꯁꯤ ꯃꯤꯡꯊꯣꯜꯁꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯃ ꯊꯣꯜꯂꯒꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕ꯭ꯔꯥ ꯃꯗꯨ ꯃꯌꯥꯝꯅ ꯑꯝꯇ ꯈꯟꯕꯤꯌꯨ ꯅꯧꯅꯕ ꯃꯤꯉꯣꯟꯗ ꯃꯌꯥꯝ ꯐꯝꯃꯒ ꯑꯣꯟꯊꯣꯛꯑꯁꯤ ꯍꯥꯏꯔꯒꯅ ꯑꯃꯅꯤ ꯃꯁꯤꯁꯨ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯁꯨꯝ ꯇꯧꯔꯒ ꯃꯊꯪ ꯑꯗꯨꯒ ꯇꯥꯔꯦ ꯍꯟꯗꯛ ꯀꯨꯝꯁꯤ ꯑꯩꯗꯤ ꯑꯗꯨꯝ ꯀꯌꯥ ꯊꯣꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯕꯤꯃꯥꯕꯇꯤꯅꯆꯤꯡꯕ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯇꯩ ꯆꯠꯄꯗꯒꯤ ꯀꯨꯝꯁꯤꯒꯤ ꯀꯨꯝꯁꯤꯒꯤ 12 ꯗꯤꯁꯦꯝꯕꯔꯁꯤ ꯕꯤꯄ꯭ꯂꯣꯕ ꯑꯃꯒꯤ ꯃꯇꯨꯡ ꯃꯗꯨꯒ ꯅꯝꯗꯅ ꯄꯥꯡꯊꯣꯛꯄ ꯌꯥꯝꯅ ꯋꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯑꯃꯅꯤ ꯐꯖꯁꯨ ꯐꯖꯩ ꯍꯥꯏꯕꯁꯨ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣই ꯈꯔ ꯃꯆꯦꯛ ꯅꯥꯏꯕ ꯈꯪꯗꯦ ꯃꯄꯥꯎꯗꯤ ꯈꯪꯗꯦ ꯃꯣꯏꯅ ꯄꯥꯎꯊꯣꯛ ꯉꯁꯥꯏꯁꯨ ꯍꯥꯏꯅꯔꯤꯗꯣ ꯈꯨꯟꯗ ꯄꯥꯡꯊꯣꯛꯑꯁꯤ ꯍꯥꯏꯕꯒꯤ ꯏꯍꯧꯗꯨꯅ ꯈꯪꯗꯦ ꯀꯩꯅꯣꯁꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯌꯨꯅꯤꯠꯁꯤꯡꯁꯦ ꯀꯨꯝꯁꯤꯁꯨ ꯈꯔ ꯋꯥꯠꯂꯤ ꯏꯔꯥꯡꯅ ꯈꯪꯗꯦ ꯀꯔꯤꯅ ꯈꯪꯗꯦ ꯑꯗꯣ ꯋꯥꯠꯄꯗꯣ ꯀꯔꯤꯒꯨꯝꯕ ꯑꯝꯗꯩ ꯋꯥꯠꯈ꯭ꯔꯒꯁꯨ ꯋꯥꯠꯍꯜꯂꯔꯣꯏꯁꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯁꯤ ꯁꯦꯟꯇ꯭ꯔꯦꯜꯗ ꯑꯩꯒꯤ ꯑꯦꯗꯚꯥꯏꯁ ꯅꯠꯇꯦ ꯑꯗꯨꯝ ꯇꯥꯟꯅꯔꯤꯃꯤ ꯀꯔꯝ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯁꯤ ꯀꯔꯝꯍꯥꯏꯅ ꯅꯨꯡꯁꯤꯍꯟꯕ ꯌꯥꯕ ꯃꯗꯨꯒꯤ ꯇꯦꯛꯅꯤꯛ ꯑꯃ ꯁꯤꯖꯤꯟꯅꯗꯅ ꯃꯌꯥꯝꯁꯤ ꯀꯣꯟꯁꯤꯟꯕꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯕ ꯑꯃꯅ
ꯀꯅꯥꯒꯨꯝꯅ ꯍꯥꯏ ꯃꯣꯏ ꯄꯨꯟꯁꯤꯜꯂꯣ ꯄꯨꯟꯁꯤꯟꯁꯤ ꯌꯥꯏꯒ ꯌꯥꯗꯦꯒ ꯑꯗꯨꯗꯤ ꯑꯦꯁꯦ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯩꯁꯨ ꯃꯃꯥꯡꯉꯩꯗꯁꯨ ꯇꯥꯈꯤꯕ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯅ ꯇꯧꯔꯒ ꯇ꯭ꯔꯦꯅꯤꯡ ꯆꯥꯗꯅ ꯂꯥꯛꯄ ꯀꯥꯁꯨ ꯀꯣꯡꯒꯥꯏ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯥꯏ ꯑꯩ ꯌꯥꯎꯔꯨꯗ꯭ꯔꯒꯁꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯗꯦ ꯑꯗꯨꯗꯤ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯔꯤꯁꯦ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃꯅ ꯕꯣꯠ ꯁꯥꯏꯠꯇ ꯑꯁꯤꯒꯨꯝꯕ ꯀꯟꯗꯤꯁꯟꯗ ꯍꯥꯏꯕꯗꯣ ꯑꯅꯤꯗꯨꯅ ꯌꯥꯔꯒꯅꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯥ ꯄꯥꯏꯕꯗꯣ ꯀꯟꯅ ꯄꯥꯏꯗꯅ ꯂꯩꯔꯗꯤ ꯀꯗꯥꯏ ꯄꯨꯟ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯄꯨꯜꯂꯁꯤ ꯍꯥꯏꯔꯤꯕ ꯊꯥꯔꯠ ꯄꯥꯔꯁꯟ ꯗꯣ ꯃꯣꯏꯅ ꯍꯥꯎ ꯐꯥꯔ ꯀꯗꯥꯏꯐꯥꯎ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯤꯔꯤꯕ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯒꯤ ꯃꯤꯐꯝꯗ ꯑꯣꯖꯥ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯅꯠꯇꯦ ꯀꯩꯅꯣꯗ ꯙꯣꯂꯥꯏꯒꯤꯗ ꯕꯥꯝ ꯙꯣꯂꯥꯏꯒꯤꯗ ꯀꯦꯟꯆꯥꯟꯅ ꯃꯇꯝꯗ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯑꯩꯕꯨꯁꯨ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯣꯏꯅ ꯍꯥꯟꯈ꯭ꯔꯦ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ ꯄꯥꯎ ꯄꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨ ꯀꯗꯥꯏ ꯇꯧꯔꯒ ꯃꯥꯁꯨ ꯍꯣꯠꯅꯔꯝꯒꯅꯤ ꯑꯗꯨ ꯃꯅꯨꯡꯗꯨꯒ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯝꯃꯅꯤ ꯀꯣ ꯀꯅꯥꯅ ꯌꯥꯗ꯭ꯔꯤꯃꯣ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯈꯪꯁꯨ ꯈꯪꯗꯦ ꯑꯗꯨ ꯉꯁꯥꯏ ꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯏꯟꯇꯔꯦꯁ ꯑꯣꯏꯅ ꯍꯥꯏꯔꯝꯕ ꯍꯥꯏꯔꯒ ꯃꯐꯝꯗ ꯈꯪꯗꯦ ꯑꯩꯈꯣꯏꯗꯗꯤ ꯑꯩ ꯃꯅꯨꯡꯗꯤ ꯎꯟꯖꯜꯂꯨꯗ꯭ꯔꯦ ꯑꯩꯈꯣই ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯗ ꯀꯔꯤ ꯄꯥꯎ ꯂꯥꯛꯄ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯁꯤꯅꯗꯤ ꯃꯅꯨꯡꯗ ꯌꯥꯅꯗꯕ ꯑꯃ ꯂꯩꯔꯝꯕꯅꯤ ꯑꯗꯨꯗꯤ ꯂꯣꯏꯁꯟꯕ ꯍꯥꯏꯁꯤꯗꯕꯨ ꯑꯩꯈꯣꯏ ꯀꯔꯤꯒꯐꯥꯎ ꯊꯤꯅꯔꯔꯣꯏꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗ ꯍꯥꯏꯔꯒ ꯍꯝꯆꯥꯌꯥ ꯐꯝꯃꯒ ꯑꯗꯨꯒ ꯂꯣꯏꯁꯟꯕ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯄꯣꯟꯊꯥꯗꯣ ꯅꯠꯇꯅ ꯑꯩꯅ ꯄꯥꯏꯕ ꯑꯃꯗ ꯄꯥꯏꯗꯅ ꯂꯩꯔꯒꯗꯤ ꯌꯥꯔꯣꯏ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨꯁꯨ ꯃꯥꯡꯗꯁꯨ ꯑꯃꯨꯕ ꯃꯌꯥꯝ ꯇꯥꯔꯦ ꯆꯥꯛꯆꯥ ꯍꯩꯆꯥꯕꯒꯤ ꯃꯇꯝ ꯑꯃꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯃꯁꯤꯅ ꯑꯩ ꯌꯥꯝꯅ ꯉꯥꯡꯖꯔꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯜꯂꯤꯕ ꯕꯣꯔꯈꯣꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯕꯣꯔꯈꯣꯂꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯃꯌꯥꯝ ꯈꯤꯕꯤ ꯄꯨꯝꯅꯃꯛ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯛꯏꯕ ꯈꯤꯕꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯕꯣꯔꯈꯣꯂꯥ ꯍꯥꯏꯔꯤꯕ ꯃꯇꯤꯡ ꯊꯣꯛꯅ ꯄꯥꯜꯂꯝꯕ ꯉꯁꯤ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯏꯇꯤꯃ ꯇꯣꯔꯨꯕꯂꯥꯗꯣ ꯌꯥꯝꯅ ꯃꯩꯔꯥꯁꯤꯒ ꯇꯧꯔꯒ ꯍꯧꯖꯤꯛꯁꯨ ꯂꯩꯔꯕ ꯃꯄꯥꯡꯒꯜ ꯈꯤꯇꯪ ꯁꯣꯟꯗꯅ ꯑꯩꯅ ꯄꯥꯎ ꯑꯃꯗꯤ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯗꯦꯕꯦꯟꯅ ꯂꯥꯛꯑꯗꯤ ꯃꯗꯨꯃꯁꯨ ꯀꯩꯅꯣ ꯇꯧꯗꯅ ꯊꯣꯛꯄ ꯉꯝꯗ ꯂꯩꯔꯦ ꯂꯥꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕ ꯑꯗꯨꯒ ꯃꯥꯅ ꯁꯤꯒ ꯂꯥꯛꯑꯒ ꯃꯥꯁꯨ ꯑꯩ ꯏꯟꯇꯔꯅꯤ ꯇꯧꯗꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯆꯥꯗꯕꯅꯤ ꯃꯌꯥꯝꯒ ꯐꯝꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯕ ꯑꯃꯨꯛꯀ ꯑꯃꯨꯛ ꯇꯥꯔꯤꯕ ꯏꯇꯩꯃ ꯇꯣꯔꯨꯕꯂꯥꯗꯨꯅ ꯍꯥꯏꯌꯦ ꯏꯇꯩꯃ ꯇꯣꯔꯨꯕꯂꯥꯗꯨꯅ ꯗꯦꯕꯦꯟ ꯆꯠꯂꯗꯤ ꯑꯩ ꯆꯠꯀꯅꯤ ꯍꯥꯏ ꯑꯗꯨ ꯀꯌꯥ ꯂꯣꯏꯔꯦ ꯃꯥ ꯆꯠꯅꯤꯡꯉꯤ ꯑꯍꯟ ꯑꯣꯏꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯆꯠꯄꯅꯤ ꯀꯣ ꯑꯗꯨ ꯃꯗꯨ ꯃꯣꯏꯒꯨꯝꯕꯗꯣ ꯃꯊꯧꯅꯥ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯤꯡ ꯊꯣꯛꯄ ꯕꯣꯔꯈꯣꯂꯥꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯇꯤꯡ ꯊꯣꯛꯏ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯑꯣꯏꯍꯟꯁꯤ ꯁꯚꯥꯁꯤ ꯑꯂꯣꯏꯕꯒꯤ ꯃꯇꯥꯡ ꯌꯧꯁꯜꯂꯛꯑꯦ ꯄꯪꯖꯈ꯭ꯔꯕ ꯕꯨꯙꯤ ꯂꯧꯁꯤꯡ ꯌꯥꯎꯖꯗ꯭ꯔꯕ ꯋꯥꯉꯥꯡ ꯋꯥꯍꯩꯁꯨ ꯍꯩꯖꯗꯕ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯐꯝꯁꯨ ꯄꯤꯕꯤꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯕꯤꯗꯨꯅ ꯑꯗꯣ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯩꯇ ꯄꯨꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯡꯕꯤ ꯆꯩꯕꯤꯗꯅ ꯃꯔꯝ ꯆꯨꯝꯅ ꯂꯝꯕꯤ ꯐꯥꯠꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒꯤ ꯑꯩꯒ ꯉꯁꯤ ꯈꯨꯟ ꯈꯨꯗꯤꯡꯗꯒꯤ ꯕꯣꯔꯈꯣꯂꯥ ꯌꯨꯅꯤꯠꯀꯤ ꯈꯨꯟ 13ꯒꯤ ꯌꯨꯅꯤꯠꯀꯤ ꯍꯧꯖꯤꯛ ꯀꯃꯤꯇꯤ ꯑꯃꯃꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯀꯃꯤꯇꯤꯗ ꯃꯤ 2 ꯅꯠꯇ꯭ꯔꯒ 3 ꯃꯦꯝꯕꯔ ꯅꯠꯇ꯭ꯔꯒ ꯄꯣꯔꯠꯐꯣꯂꯤꯌꯣ ꯃꯈꯜꯒꯤ ꯑꯗꯨꯒꯤ ꯃꯦꯝꯕꯔꯁꯤꯡ ꯐꯝ ꯄꯨꯕꯤꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯥꯟꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯀꯃꯤꯇꯤ ꯑꯁꯤꯕꯨ ꯐꯖꯅ ꯇꯧꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯕ ꯉꯝꯕ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯕꯣꯔꯈꯣꯂꯥ ꯌꯨꯅꯤꯠ ꯕꯣꯔꯈꯣꯂꯥꯒꯤ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯩꯔꯥꯕꯨ ꯃꯨꯠꯊꯔꯛꯄ ꯃꯤꯅꯇ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅꯁꯨ ꯃꯇꯝ ꯑꯃꯗ ꯁꯤꯡꯒꯤꯔꯕꯣꯟ ꯃꯨꯇꯨꯝ ꯂꯩꯀꯥꯏꯗ ꯃꯩꯔꯥ ꯄꯥꯡꯊꯣꯛꯈꯤꯕꯗ ꯑꯩ ꯏꯁꯥꯃꯛꯅ ꯍꯥꯏꯖꯔꯝꯃꯤ ꯇꯥꯗꯣꯔꯃꯥꯀꯥꯟꯇꯣ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯅ ꯍꯥꯏ ꯕꯣꯔꯈꯣꯂꯥꯒꯤ ꯃꯩꯔꯥꯁꯦ ꯌꯥꯝꯅ ꯃꯨꯠꯊꯔꯛꯄꯒꯨꯝꯅ ꯇꯧꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯇꯪ ꯁꯦꯝꯖꯤꯟꯅꯕ ꯍꯥꯏꯅ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯄꯤꯜ ꯇꯧꯖꯔꯝꯃꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯃ ꯅꯤꯡꯊꯨꯡꯉꯦ ꯁꯚꯥ ꯗꯥꯏꯁꯇ ꯐꯝꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯃꯤꯐꯝ ꯃꯤꯍꯨꯠ ꯂꯥꯛꯄꯤꯔꯤꯕꯁꯤꯡ ꯑꯩꯅ ꯑꯍꯥꯟꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯗꯅ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯍꯧꯒꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯊꯦꯡꯉꯦ ꯍꯥꯏꯕꯗꯨꯒ ꯑꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ
चेयरपर्सन वाइस चेयरपर्सन उदारबन सब डिविजन की प्रेसिडेंट अमदी आइगी नुसिरबा तादरमाकांतो अदुगी इकाई खुन्नजरिबा नुसिजरबा ओजा गौरमनी मयाम पुनम कोइना इकाई खुन्नबा उचरी